State leingakki Minister amasung MLA singa meepham pangthoklaba matungda Chief Minister N Biren na Governor Lakshman Prasad Acharya ga Unakhre ngasi nungthil pung mga taba matamda Manipur gi Chief Minister N Biren na mayang taibung loduna chawrakna ruling MLA kunthra romna saruk yaduna Chief Minister Secretariat ta meepham pangthoktuna thokliba irang asina maram oiduna state asige aroiba fibam gi matangda khanaki Ngarangsu Chief Minister na luchingduna ruling gi minister amadi MLA singa unaduna wari sanakibani adubu minister amadi MLA sing masing suna yaudabana ngasi amuka hanna meepham pangthoktuna khanakibani anirak pangthokiba meepham aduda kari karamba warep laurabage haiba jab chana khangba ngamdrabasu leingakki oiba firep ama lawbaga loinana Governor Lakshman Prasad Acharya unaba Chief Minister N Biren ngasi numidang pung 8 makai tarakpada Raj Bhavan da chatki Governor ga unaba aduda leingakki maikaidage memorandum ama pisunduna irang asilakshinnaba jab chaba thabak paikhatnaba khanabaga loinana suspended animation thamnaba proposal pukhatlaba yai haina pawgi likhun amana hairi ngasi Chief Minister N Biren na Governor ga unaba lakiba aduda minister amadi MLA sing amata loina khide hairi